Akashbani Imphal, Maibam Dwijamani na pau pazari, ahanbada maroiba pau. Kaksing Zilla gi Serauda Kuki Militant Singa Security Force ga Hausiksu Nongmai Kamnari, Taudogaduda Misam Taret Sogle. Kangpokpi Zilla gi Portland amadi Kangsub Chiruda Khulai Paiba Kuki Militant Samarom Sangsilaglaga, Mafamaduda Ladiba Kunza Singda Nongmai Kapsilakpadagi, Mioi Ohum Laikitre. Imphal West ki manungsana leiba Sengmai Nongthongbamda manak nakpada leiba Kuki Militant Singni Singnaba Singna atat akam leitana Nongmai Kapsilakle Hairi. Raizapal Anusuya Uikin Hairi, Manipurda Husik Tokliba Sarangnaba asi Atuba Matamda Loisanduna Santi Hansilanaba Lokatpam Toba Tabak Sing Lokatkani. Amasung Malemgi Atay Mapam Sing the Pangtok Nabugum Manipur Dasu, Malemgi Akoibiki Pibam Kanbanumid Nasi Pangtokli. Kaksing Zilla gi Serauda Hausiksu Khulai Paiba Kuki Militant Singni Singnaba Miyoi Singa Security Force ga Nongmai Kamnari. Akashbani Imphal gi Kaksing Paumi Nongmai Them Babe Sorna Hai Nongmai Kamna Bagi Thodok Aduda Miyoi Taret Sogle. Asokpa Sing adu Kaksing gi Jiban Hospital da Layengli. Makhoi gi manungda Miyoi ani Kokta Nongmai Maruna Panbani Hairi. Atopa anina Pibam Kahena Sopadagi Hausik Imphal gi Little Clinic da Layengli. Amaromda Nazareta leramba Kuki Militant Sing ngarang Security Force na takthokraba matungda ngasi mafam aduda paksan na combing operation chathakre. Security Force na operation chathaba amasung miyamna relief camp singda posei thinba satpada miyamna lambi thingbagi khongjang sangsinba sina kudong sataba kaya thole maramaduna Security Force na lambi da lakpada ayat apan pibidanaba Kaksingi SP na appeal tauri. Kangpokpi Zilla gi manungsana leiba Portland amadi Kangsub Chiruda Khulai Paiba Kuki Militant Samarom Sangsilaglaga, Mafam aduda leiriba Khunza Singda Nongmai Kapsilakpadagi Miyoi Ohum Laikidre Haina, Police ki Paw aman Hairi. Laikidraba Miyoi Ohum adudi Khundrakpam Lai Mamangdagi Pukhrambam Nikhil, Phayeng Sabal Leikaidagi Angom Rajesh amasung, Phayeng Awang Leikaidagi Angom Romesni. Asi Bhaksang Sing adu Jenims ki Mokta Thamli, Hayeng postmortem Taugani Hairi. Misi asiga Marilina Lamsang Police Station na su motu case malakatuna Tizin Bahure. Amaromda Nongmai Kapsilapagi Thodok aduda Miyoi Mari amasu Asokapan Nangle, Makwai Hausik Rims da Layengli. Imphal West ki manungsana leiba Sengmai Nongthongbamda manak nakpada leiba Kuki Militant Singni Singnaba Singna ngasi ayuktagi hauna atat akam leitana Nongmai Kapsilakle Hairi. Sengmai Nongthongbam gi maya nakna leiba Luang Sanggol hairiba mafam asi Saiwal Kharigi mamangdagi hauna Kuki Militant ni hairiba singna bunker saduna Sengmai da toina Nongmai Kapsinbagi thong satharakli haina Khunza Singna phongdorakhi. Haujik phauba marak marakta singthaktagi Nongmai Kapthorakpadagi Khunza Sing mipainare hairi. Committee on Tribals Unity Kotuna National Highway to Imphal Dimapur Lambida Sayolama blockade Hangdokani Haina Lokiba Wareb Adubu Yanindaba Phongdoktuna Sapar Mainagi Kwaisaunaraba Miyamna Sapar Mainada Leiba Kotu gi Chairman gi Yumda Thomjin Khre Maduda Nongmai Kapthorakpadagi Miyoi ama sire hairi. Manipur da Hausik Wariba Peba Masi Yanglaga Council of Higher Secondary Education Manipur gi Makhada Leiba School Singna Lisingani Kunithoi Kulumdoi gi Sahi gi report fine yaudana thagalakpagi aroiba matam kaktana sangdogle Masi Council gi Secretary na thokpa cherolamada haibani. Amaromda handak pangthokiba class 12 parikha gi original marksheet amadi improvement parikha thagadaba singi application form mari leinaba institution sing amasung private candidate singda hayengdagi yanthokpa horagani hairi improvement parikha gi matam kona lepkani. Hayeng pangthokadoriba NEET UG parikha da mairoi singna hanagi admit card pairaga makoi gi center singda ayuk pung 9 dagi 13 phawbagi manungda report tawnanaba NTA TAC gi city coordinator na thaturokpa cherolamana khangalagli. Tampaki Zilla Singi Oina Imphal East, Imphal West, Thopal, Bisnupur amasung Kaksing Zilla gi Oina hayeng ayuk pung 5 dagi numidang wairam pung 5 phawba curfew komthokani adumoinamag Kaksing Zilla gi manungsanba Serau Sugnu amadi Wapopi gi Oina di curfew da komthokpa leite tabiriba pawasi Akashbani Imphal dagini. Raizapal Anusuya Uikin Hairi Manipur da Hausik Thokliba Sarangnaba asi atuba matamda loisanduna Santi Hansilanaba Laukatpam thokpa thabak sing laukatkani. All India State Government Employees Confederation Manipur State Union na ngasi Raizapal ga unaduna Hausik wariba pheba masi atuba matamda loisinaba Raizapal da taksinki.
Hanagi MLA Thoksom Rameswar amasung Ikau Sadu Waikhom Dolai Thabi amadi Leitan Pokpi Mairen Patki victim villager singi co-convener L Basanta Mitaina Raizapalga unatuna hauzik oideba phebam asida khunja singna thengnariba awaba sing ningthina paudamki Raisa asida atuba matamda santi hanjalana ba thabak paikat piu haina su Raizapalda taksingki Amaromda Joint Transporters Committee Manipur gi miyoi mangana saba mihut kangbu amana sunga si Raizapalga uneki National Highway da ban blockade tawbana maram oiduna sana thaknaba yawna punsi kanaba hidak langtak sing pusilakpada mayoknariba awaba sing Raizapal da paudamki Raizapal na su awaba sing ko angani haibigi thazaba mihut kangbu aduda piraki hairi Forum for Restoration of Peace FRP Manipurna Raisa sida amuhanna mahusagi phibam da hanjilanduna kanglup maselgi marakta nungsi sanaba puraknaba hanba leitana honari miyamna su sangsiliba khongjang asida saruk yabiyu haina forum asina appeal tawri Imphal gi singmeirong da ngasi pangthokpa pawgi mifam amada FRP gi convener Asang Kasarn hai hauzik Manipur gi oriba tangdu leita ta ba phibam asi mahausa gi phibam da hanjilanaba Manipur gi Raizapal Anusuya Uiki amadi Griha Mantri Amit Shah ga unaduna wari sanakre makata na Pradhan Mantri ga unaduna wari sanana ba thorang tawri FRP na Raisa sida santi purang na ba hondari ba sida miyam na ayat pran pibigano miyam gi apam pam da adu phaminaraga wari sanaduna santi gi lambida sangsin na ba honamin asi Magna hai. Akhoi elected members singda yum thukai biba attack tawrakpa the tawpa mayam tawbiganu haibase akhoi forum for restoration of peace appeal tawjai maram chana akhoi na phajana wari saraga soibra chumtho hanba ama changi kana gumba kalup amatana kaibi yaba khana chainaba yaba rumor propaganda tawbiganu chakhiba haukiba da soirasu punchalaga normalcy lakningai honabada mayam saru yaminasi Manipur da hujik tholiba charang basi mapandagi lakpa khulai paiba kangbu amana atamnana thonba thodok ama oiduna Manipur da matam koinigi mamangdagi khunda minaduna lagliba phurup singna asigumba thong asi thengnameni se haina yelongai gi apunba saktam moirang kampuna cherolamada appeal tawragli Raisa si da hujik tholiba irang asina maram oiduna sarkarna makhatana internet service tha asigi taragi nungthil pung 3 phawba thingle hairi Bisnupur Jilla ki manungsana leiba Phubala High School da hangba relief camp ta ngasi thaunaujam sauba Memorial Charitable Trust ki maikai digi sana thaknaba masung tangai phadana sangba polam sing mateng pangkhre tongan ba relief camp sing da trust asina leptana tengbang pirpagi saruk ama oina ngasi tengbang gi polam sing adu yanthokibani Thoromadu da trust asigi managing trustee thaunaujam Roman hai irang asina awaba kaya mayok nariba miyamna thengnariba khudong sadaba sing asigi yenglaga wathok asigi waroisin athuba matamda puraknaba sarkarna honafam thui yummai thadok pikraba miyoi singbu tangdu leitana lehenaba darkar leba thabak sing lokhatkadabani Sri Roman hai Trust ki makai dagi haijaning badi asim Manipur da tarbaw tawriba kudimak singna asigi irang sigi tanjalaruga pon maman hengalaiba kudimak singa zum Manipur sarkana miyeng amutang sangbiraga hanagumna pon maman hengalaiba singa se hanagi retta yombinaba instruction zum ita ningi aduga hauji relief camp da leidiba isini naw singi mayum makai de maina thalok pigraba singbu hanagumna moigi aibam singda athubam atamda halambiduna pakoibam payum makai chabiduna sarkargi side tagi moibu tangdu haitana taihanbato amjai haijaning Phubala High School da hangdoliba relief camp adu dagasi Imphal West ki tera sapam lerekta leiba yawol organization na sanitary pad yauna tangai fadaba polam sing mateng pangki Khurai ahongai telepati amadi khurai thangjam leikai gi anganwadi worker asa amadi helper singna khurai ahongai amadi telepati khurai ahongai ja leiba AC club na senduna hangdok leiba ima laikhulembi relief camp da sel ge tengbang pikre Hauzik oriba tangdu leita da babhibam asina mahiroi singda sauna seitheng piri tongan ba relief camp singda sangjafam loduna leiriba lanjen narakpa angang singdana irang asigi seitheng amuka hena phangli hiram asigi matangda paudam ama Rajya asida tha ama helaklaba irang asina maram oiraga hojik tongan ba relief camp singda mahiroi kaya changjafam loduna leiri Amaromda irang asina maram oiduna mahiloisangsing thonglona khibadagi mahi masing tambada chauna apanba oiri ngasigi chawkhatlaba malemda lam kayada athoi ahengi changdamnabada saruk yagadawriba lamdam asigi mahiroising ngasigi oiriba charangnaba phibam asina makoigi tungi maraiba kari oirakani haiba khangba ngamdri
Asigumlaba charangnaba wakhalna leitafam khangdraba Fubala High School da hangliba relief camp ta changjafam lawribi mahiroi amana Akashbani Imphal gi e paw kangbuda asumna phongdorakli. Sarkarna tawgadaba thabak to tawbiro thabak paikhatpiro chinda khatang ngangaga noi damakta khoi si silli si tawri si sianari habdo khoi pamdre thabak na oina utpiro ana haijaninge. Hojik thokliba charangnaba asi atuba matamda loisinduna mahiroi singgi wakhalda kuina mami tahandabana tungda nungsi chanana hingminabada chauna mating oigani. Masigidamak kanglup khudingmakki luchingbasingna lawfam thokpa thaudangsing lawbirakpa mahiroisingna khaurangna ngairi. Akashbani Imphal gi pawgidamak Rajkumari Mangal Sanaga loinana Devika Chingtham. Haragi Mantri A.K. Mirabai na lusingtuna Youth Voluntary Organization Paswai Kendrana lemne I dan tobagi thoramama Imphal gi rims da ngasi pangthokre. Handaki irang da soglabasing da kathoklaba I haiba pandamda lemne I dan tobagi thoramaduda punna miyoi humbudra romna I dan tawki. Thongzu Kendra Tengbang Lupna Thobal District Hospital da lemne I dan tobagi thoramama ngasi pangthokre. I dan tobagi thoram adu State Blood Transfusion Council Manipuramati Blood Center Thobal ga kusamnaraga sinbani. Jenims mamang pong lambida ngasi Kongpal area gi nupi singna wakan mifam mama pangtokre. Wakan mifam matuda saruk yakiba singna Assam Rifles ki mising mikhai naiba thong yaningde. Kuki militant singa taunaba su kudakta handu amasung Manipurda NRC sanahalu haibana sing bas placard sing paiki. Singa makha ningthojam leikai yambem leikai amasung maisnam leikai gi maira paibi singna su Manipur gi apunbagi saktam kahenbi yaroi haiba dabi tawduna singa makha ningthojam leikai da wakan mifam phamki. Balaram Khul Youth Club and Library Nambol Nasu Tongan Badabi Taksinduna ngasi wakan mifam pangthokre. Wangu Waikhom apun ba maira paibi loop wangu ahalup awang leikai maira paibi loop singna punna sinduna kumbi kendra gi manungsan na leiba wangu Waikhom da wakat khongjang sangsinkre. Akashbani Imphal gi paw tabiri. Malem gi atay mafam singda pangthok na bagum Manipur da su malem gi akoibi gi phibam kanban numit ngasi pangthokli. Palon thorom masigi kumsi sehi hiramdi solutions to plastic pollution haibasini. Mapungai ba thorom Imphal East ki Porompata leiba Directorate of Environment and Climate Science ki auditorium da pangthokhi. Thoromadu da wangang mada Directorate asigi Joint Director Dr. T. Brajakumar nahai miyoi bene season na bada yamna kana ba posak ama wariba plastic asi niyom sumna season adrabadi aikhoi miyoi bada mangjarakna bagi maram ama oheli. Haujik akoina thengnariba awaba si akoi bigi phibamna miyoi bada piriba saitheng asini mangna hai. Aigi amada aigi lemine ba koi film sing sida kamdona plastic pollution sina ena wahloi dage am kamdona invest tabudi ba kan launch stage asidagi aigi tawya ba thawdang ma paktum mina ba live generation da life span sida ko loi kan da sungda le hoda ba future generation singna matam kuina sangna hingna jahu yana ba live ecosystems balance kain birama se aigi thawdani aigi responsibility khalla kan da thamsi tomina se haiba message mai koi haijage Malem gi akoi bigi phibam kanban nubin lakpada upal kaya thase mati upal kaya su hingan si haiba wakhalonda environmental activist Mani Kantana Naren Konsil haibok singa mati karamda usara kaya murum thakre. Manipur gi hal sakata sing Kolkata ki damak hayang amasung mathangi numita Imphal thadokani. Masida airport ta miyoi amadagi hena loinaraktana ba Manipur State Health Committee hairi masi haujik wariba Manipur gi irang asina maram oiraga airport ta mi ka hena sinba hanthana bani hairi. Manipur da haujik thokliba irang asina maram oiduna mesi mina kaya thokliba madi yum kai kaya mai thakibigi daita Manipur gi MLA humphuna logudabani haina Manipur People's Democratic Front hairi. Makhatana kahena mesi mina thoktringa yamadi lanthum kaya mangdringa da MLA humphuna miyam gi yenglaga atuba matamda tangai padaba thabak sing lokna ba pranna sina cherolamada apil tawri aroibada maroiba pamu Kaksing Zilla gi serauda kuki militant singa security force ka hojik sung nomai kamnari thodogaduda misam taret sogle Kangpopi Zilla gi Polen amadi Kangsup Siruda khulai paiba kuki militant samorom saksilaglaga mafam aduda leiriba khunja singda nomai kapsilepadagi miyoi ahum lekhidre Imphal West ki manungsana leiba Sengmai Nongthombamda manak nakpada leiba kuki militani singnaba singna atat akham leitana nomai kapsilagle hairi Raijapal Anusuya Uiki na hairi Manipur da hojik thokliba sarangna basi atuba matamda loisinduna santi hanjilana ba lokatpam toba thabak sing lokatkani amasung malem gi atei mafam singda pangthokna bugum Manipur da su malem gi akoi bigi phibum kanba numit ngasi pangthokli pauloi sare